na ground rule to guide action lawani haina Jackson wa pikri India lengang amasung Manipur lengak ka suspensions of operation chathariba kuki lalhuluk kuki national organization KNO amadi United People's Front UPF ki Kadar Singh na shugi makhada yanariba chatna kanglon singh thugairabadi khudakta aingi oiba thabak lokhatkani haina Manipur lengak na lalhuluk singh asigi luchingba singda akanda Jackson wa pikri Manipur lengak ki Home Department na KNO amasung UPF ki luchingba singda pikiba cherol amada Furuk masal gi muknabada hauji India lengak amasung Manipur lengak ka suspension of operation gi khuyek pinariba kuki amadi zomi lalahulup singh gi Kadar Singh na hingsa gi thabak singda yaushin bagi wafam lumna lawi Commissioner cum Secretary Home loinana Joint Monitoring Group ki Chairman Oriba and Ashok Kumar IAS sugi lup singh da thaba cherol amada Khangalibadi Shu Group the Yauriba Kuki Amadi Jomigi Lalahulup Singda Miyam Sirak Liba Maral Singh Asi Marilenaba Agency Singna Kupna Ticket Pahori Masida Sirak Liba Maral Singh Achumbo Oram Labdi Sugi Thazaba Amazung Poundam Lekha Tahanbani Haina Lengak na Logani Manipur Lengak na Kut Tinduna Tagliba Ground rule to guide Hariba Hiramadudi Shu the Yauriba Lalahulup Singhi Kadar Singna Makoigi designated camp Singdagi Kulai Pudun Thoraklaga Kanariba Mafam Singda Changsinduna Landabada Sarugyaba Asini Masi ground rule Mayek Singna Tugaibani ceasefire agreement na Konshiliba Yana Warolgi Manunda Yaudaba Lengakasu Yaroidaba Tawongni Home Department ki Cherol Sina Mayek Singna Haribadi ground rule Sing Tugaiduna Shugi Kadaramana designated camp gi Wangwada Kulai Puduna Thoraklaga Hingsa gi Tabakta Yaushinamba Thengnarabadi Logi Matung Inna Akan Bachirak Pigani Masigi Matakta Kadar Singh Khakti Wafam Natana Mari Lainaba Loop Singh Asigi Luchingba Singhi Ayaba Yauraga Shugi grounded rule to Gaibagi Tabak Singh Asi Chathabani Haibasi Lengaki agency Singna Tigat Padagi Khangli Loop Singh Adugi Luchingba Singh Su Chap Manaba action Lokanaba Khanagani Hairi Manipura Hozik Oriba Irangasi Marakta Manipur lengaki Home Department ki warning na Shu framework amuk hana yengshinba amasung kupna monitor tawbagi tangai fadaba sing udli